Lakhipuronline puthokjaba Mars ki tang 15 yumsa kaise numit ki Khomjinba Pao tabirase. Ahanbada maroiba Pao ISSLC wahangche leak oibaga mari lenana miyoi kunithoi police tam phajan khre. Higher secondary parikha manungda oja ani suspend tawkhre. Masak naiba miyoi singbu mitei chambers of commerce ki loisangda ikai khomna jakhre. Maifa gi makeup thoglasi aikoi haiba khongchet kasar gi lalang yaukhre. Thengujam Sabitri Devi na laikhitabada tongan balup kayana awapa phongdok naragli amasung konthojam laikai gi nipan suba yauseng sports ki mana mathum yentokre. Haujik mapung oiba pau tabirase. Sebana loba ISSLC parikha gi general science ki wahangche leak oikhibaga mari lenana Assam police na miyoi kunithoi phajin khre. Assam gi DGP GP Singh Twitter da phongdokhibada Hiramasiga mari lenana Guwahati, North Lakhimpur, Dhemaji, Sadia, Dibrugarh amadi Tinsukia dagi miyoi sing adu phajin khibani hairi loinana masida chenaba miyoi sing makhatana thijintuna langla langjin puthokani hairi. Asomda Kasar District Administration na Baskandi Nanamia Higher Secondary School gi ojani suspend tawkhre. Higher Secondary Advanced Language Exam manungda Sikh room da parikha phamlibi machanupida mateng panglubagi maralda school asigi oja AH Barbuya bu suspend tawki aduga invigilation gi matamda center asida mobile phone sizinabagi maralda school asigi oja Vikas Purakasta busu suspend tawkhre. Nakal lamaramda SSLC parikha gi general science ki wahang chelli koibigi thodokadu kanna yaningdaba phongdokladuna AIDSO gi Kasar Jila Committee gi maigedagi Silchar Khudira Murti gi makhongda pendabigi kholaw lawkhre. Committee asina thodokasida chenaba miyoi singbo akan bachairak pinana badabi tawki. তাই আমরা এবারও দাবি জানাচ্ছি যে গতকালকে যেটা ঘটনা ঘটলো সেই ঘটনার উপযুক্ত তদন্ত হোক এবং যে বা যারা এর সঙ্গে যুক্ত হয়ে আছেন তাদের দৃষ্টান্তমূলক শাস্তি প্রদান করা হোক. Kasar Lakhipur gi Markhulinda lairiba Meitei Chambers of Commerce ki loisangda lakiba masak naiba miyoi singbu ikai khomna jabot khre. Mars ki tang 16 ningthaukabe numita Meitei Chambers of Commerce branch office ki loisangda Dr. THW Singh Chairman and Managing Director Babina Group of Company amadi Unako Imphal gi Managing Director N Irabanta Singh KRC Foundation Silchar gi Chairman Vishwadip Gupta na chingba masak naiba miyoi singbu lengyan fi yamduna ikai khomna jaki. Mitei Chambers of Commerce na Markhulinda branch office hangduna transportation business lamkoiba medical first aid amadi ainggi oiba thabak thorom kayada mateng pangliba sida Dr. Dhavalina thagatpa phongdoklam ke hairi. N Irabanta Singh na tunglam chatki damak khanduna Mitei Chambers of Commerce Assam na paikhalakliba thabak thorom sing asigi damak General Secretary Okram Lakikanta masung mahaki timbo thagatpa phongdoklam khre hairi. Maifana sinduna makeup thoglasi aikoi haiba kholaw puduna chaliba khongset asigi humni chanba numita ngarang Kasar Kamranga dagi Joypur Konokpur Mongolpur matungda Kamranga taraga lalang yaukhre. Ayukta Kamranga dagi Joypur da yauraba matung Joypur mayai laikai gi RK Rajeshwar gi jumda miphamama pangthokdaba matung Konokpur da Somorjit gi jumda mifam pangthokhi. Matungda Mongolpur da Meitei Pangal khunda Sangita Begam na sinduna mifhamama pangthokdaba matung Mongolpur Mitei Khunda Maira Paibe Singna Okpiduna Mina Kumari gi yumda mifam pangthokre hairi. Matungda Lalang Thangjam Biramon gi yumda ahing yareklagani haina Maipa gi Secretary General Tampak Mayum Salaudin na khanghalakli. Khangan jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore. Healthcare ki field da skill development oiriba Medical Laboratory Technician
operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong chaba lobiyo. Akupa marol gidamak Institute of Medical and Paramedical Science, Ismail Market, Central Road, Silcharda, Lengsimbirabu. Natraga mobile number 93957324456 da pau phaunabiyo. Patsambam Janu Albinagawi, Institute of Medical and Paramedical Science, Bachelor's of Vocational and Operation Theatre Technology Tambi. Graceful Hospital practical class Taujabani. I have Thahum Madi Matunda operation of whom I Pangasi Sabangan. High courses Hojiki Matamda Yamna Kudong Chaba, Amos and Careers and Madina course and hygiene. Mayamsu High Kudong Chaba, Silavina, Pharmacy Hygiene. Singirbon Development Association amasung apunba Singirbon Mairapai Bikapunna Thenguzam Ongbi Sabitri Devi Laikitabagi awaba phongdokpa mifam ama ngarang lebak pokpa numit Singirbon Mahadev Laisangda pangthokre. Singirbon Development Association gi President Usam Chaubana mifam mapoiduna pangthokiba awaba phongdokpagi mifam aduda Association asigi advisor Yumnam Mani amasung apunba Maira Loop Singirbon gi President Arambam Ongbi Nganbi Debisu Mangdalek Sinbiki Association gi Secretary Yumnam Nadia Chana Wahaudok Pirabamatung Leiki Drabi Khwaigi Iche Sabitri gi Punsi amasung mahakna hinglingai te tawbirama thabak sing palladuna Laukham Mangi Kaisam Birendra Changkhramayum Mohan Singh Huirem Dhananjoy Thokjom Nolini Kumar Gurumayum Narahari Sharma Kaisam Champalal Thokjom Bishwanath Arambam Nganbi Yumnam Mani Usam Chaubana Chingma Miyoi Singna Wangangki Panbajai Thenguzam Ongbi Sabitri Devi Haukiba Mars ki tang 16 Ningthaukaaba numita Laikidabani Laikidaba matamda masagi chahi 34 sukre Mahak kumbi thauna phabi marau sing chaubi miyamgi luchingbi ama oina Mahila Samiti Machalaima Maira Paibi Umana Chingba Lukaya Lingkat Pirambatanatana Luching Puren Oibirambi MDC gisu Vice Chairperson Oibirambi Saknairabi Oja Sina Laikidaba si Arang Bathon Bichak ama ken kibagum Khunaya Sina Amuk mensinba ngamdana lehoragani hairi Mifam loiselakpada Laikidrabigi Thawai Mirelna Taibang Mapugi Nakta Ingna Chingna Leirunaba Minute Ani Miam Tumina Leptuna Taibang Mapuda Thaunizaki Matungda Mahaki Lehoriba Imu Manungi Miyoi Singa Unaduna Makoigi Awabada Mayam Su Saruyaki Thenguzam Sabitri na Laikidabada Lakhipur Chingya Lekai Fuller Tolgi Maira Paipilupna Awapa Pongtokre Loop ki President Irom Bimolana Mifam Mapu Oiduna Paradise English School da Pangthokiba Awapa Pongtokpagi Mifamda All Assam Manipuri Maira Paipi Coordination Committee ki President Konjangbam Aruna Umagi Advisor Ngangom Niranjan Amadi Lukram Kituna Chingba Miyoi Singna Sarukyaki Mifamna mahakna hinglingaida mitei khunai kudol tawkiba madi mahaki matik magunbu saithaki bagaloinana mahaki thawai mirelna lairamlenda ingna chikna leiba oirasanu haina minute ani tumina leiduna thaibang mapuda thongni jaki Thenguzam Sabitri na Laikidabada maifana thamoi songna nungaitaba phongdoragli Ima Sabitrina Matam Kuina Manipuri Khunagi Yaifana Bahona Birambagaloinana All Assam Manipuri Women Mairapaibi Coordination Committee ki President Oibetanatana Manipuri Development Council ki Vice Chairperson Soibirambi Ima Sabitrina Laikidaba asi Manipuri Khunagi Arang Bathon Michakama Ken Kibagumani Haina Maifana Phongdokladuna Laikidrabi Ima Siki Thawaina Lairamlenda Ingna Chingna Leirunaba Mapugi Maphamda Thonijaki Panbayai Thenguzam Ongbi Khangembam Sabitri Haukiba Mars ki tang 19 da Laikidabani Manipur ki Sagolban Sayang Road Konthaujam Laikai ki Nipan Suba Yausang Sports Kamari Lenana Sanakiba Masana Kayada Makok Mathang Takraba Singda Manamatum Yenthokre Thoromasiga Mari Lenana Mars ki tang 12 Nongmaijing Numita Council for Youth Welfare Club ki Sanglenda Pangthokpa Thoromamada Horirol Gilamda Changsilaklibi Promodini Thongnaujamna Haukiba Chahi December Thada Dr. Ambedkar Fellowship National Award 2022 Phanglakibabu Thauna Happy Boyna Sapam Leirak GP Ward number 5 ki Upapradhan Khuraijam Imo Singna Lupali Singh Ama Amadi Sol Ama Kudol Oina Tampiduna Ikai Khumnakre Kudol Asibu Club Asigi member RK Bizenna Kusinaki Hairi Aroibada Maroiba Pao Amokhanna
ISSLC wahangchel lik oipaga mari lenana mioi kunithoi police tam phajan khre higher secondary porikha manungda oja ani suspend tawkhre masak naiba mioi singbu mitei chambers of commerce ki loisangda ikai khomna jakhre maifa gi makeup thoglasi ekoi haiba khongchat kasar gi lalang yaukhre thengujam sabitri debina laikhitabada tongan tongan balup kayana awapa phongdok naragli amasung konthojam laikai gi nipan suba yauseng sports ki mana mathum yanthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare